Pauche di yumpham oiba maroi ba pau kharab de tawjari ngasi dagi school sing de SOP ngak na physical class haugre COVID-19 na maram oiduna mamang sahi lising ani kun gi March tha dagi hauna Manipur dal iriba school sing laik tambal lep roba matungda Manipur sarkar na ngasi dagi class 9 gi madak leiba sing laik tamba haugre ngasi gi class 9 dagi 12 amadi sarkar gi college sing da su class hauge mahiroi sing ngasi school da hek saklak paga sarkar na piba SOP ngak na sapon sin aduna khutsa sing amdokpa hand sanitizer sinaba face mask sungsoi choitana uppa aduga phana mada supna dagi mahiroi ani dang phamduna social distancing ngak na class sathaba hauge ngasi dagi haugiba class asida private school khadade mahiroi masing yamna lakna kide maruoina laik takpi ga duriba oza singdi magi school da mahausa guma pung phana laktuna mahiroi sing laik tambina ba sem saduna laike ningsing bajai ngasi demit khandi ki mamang dagi hauna class 9 dagi 12 phau bada leiba school singi classroom ningthina sanitize tawbe ki thabak chatharaba matung ta ngasi dagi SOP ngak na class haukibane loinara masi ki mamang da Directorate of University and Higher Education Manipur gi complex da education minister na lusing duna college sing hangdok na bagamari lainana face mask sanitizer sing college sing di yentopi ki thoram so pangthokhrabane class 9 amasuk 11 ki na morning shift da aduga 10 amadi 12 na normal class ki matam da class tauke atopa pau amadana wasat wanom tawraga bosem gi chairman apa yaroi desam hauki basahi lising ani kun gi December kun tarete ki hangdu da lakpa bosem gi secretary amadi examination controller thengla basu thengna laingak na hablak pada Democratic Students Alliance of Manipur desamna taramno oki haina mairoi lup asina praise ta thadurok paserol amana haire cherol asina ahai hangduna leiba bosem gi secretary amadi examination controller hablak tabadagi desamna controller amadi secretary gi office ka so lonsin ki ba phawba leikhrabane adubo bosem gi chairman gi pham asisu education s ki director na in charge oina puduna lagliba asisu full time oina maipuna na tabak tawna bagi ramak chairman ama hapiu arasu desamna haijagi pa leikhe chairman gi pham asi jamna taru tasengna amak palai taba madik chaba miui amabo chairman ohen bidun hena phagat anana ba khona gadabane wasat wanom da jumpham oiba hana laikiba miui da chairman gi pham puhan ba yaroi education dadi aigi migi aibo khal thadok tuna yamna taru tasengna thamse laingak aran ba tawsing kankhatuna bosem gi chairman haplabade desamna tumin yengduna leiroi haire Baragashida Minister amadi MLA singda thabaki wanom selpi berlak patarabadi pharaga sairak piyo BJP na lusing ba chungsinaba Manipur sarkar asi corruption free oiba sarkar ki thabak hapam batamda wanom sel lawdaba aduki matik corruption tawdaba sarkar ni loinana Indian Reserve Battalion ki jawan sing lawbada niyam chumna thabak tawgani corruption tawba yaroi haina se minister na kyar khanna lebak miyam da lawthokre si minister na ising thongna thamoi sing na lawthok ki wafam asi ngakna chatna ba kedamakta hausik laingak sasan tawbada yawriba minister sing na wanom sel loba yaroi aina se minister na lawthok pa lebak miyam na pamnare pause asida praja section kya dagi phongdorak ki matung inadi corruption tawdaba asumba chatpa sarkar ni aibudu taseng na takna ba kedamakta sarkar ki thabak changna ba kedamakta minister amadi MLA kya da selyam piduna wanom balak pa miyoi sing pharaga ain gi oiba thabak lokot pangamna ba khona biyo Haujik IRB jawan sing lawgadol ba asidasu seljam piraga wachat wanum taunare aibagi pau lebak miyamna phangle masida natna andak sarkar ki tongan ba loisan khar da pham khara launa bagi damakta mari lena ba interview na sing ba pangthoki ba sing aduga mari leinana songsoi choidana thabak khalak na bagi damakta sel puthok tunu wachat wanum bagi thabak su yamna kana sa thare aire miyamna phongtok na riba asig matung ina asumba aseng ba pamba se minister na wanom sel loba yaroi wanom sel thilak pa music kupsen chenaduna phaduna charak pi bagi thabak paikhatuna corruption tawba yadaba sarkar ni haipitu taseng na takpina ba thabak paikhat piu haire nakalamarom da ex MLA ke bagi mayumda bom langsilamle nongmai kapsilamle ngarang numidang pung 9 minit tara mangarom taba matamda Lamphel police station ki manung channa tera sapam leirak machinda leiba ex MLA sapam kunja kesor ke bagi mayumda sakhangda ba mioi kharana nongmai kapsilambada natana hand grenade amalang sinduna attack satharamle haire police dagi phangba paugi matung indadi gari masada lakbo oigani haina singnaba sakhangdaba miyosing aduna ke bagi yunggi mangol tamna nongmai round anirong kapsen ke masigi matung da hand grenade amasut langsin ke laibak phabadagi hand grenade adudi bakai haudre haire kapsilamba nongmai maru ani aduna miyoi amata asok apan nangkhide adubo yumgi thongnaw amasung mingsel da panduna ako akai atoi khara thogan ke
Thaudok asigi pau hek phangbaga lamphel police na thaudok thokum da changsin thiba humbagi thabak chathagi loinana sakhang da phasing da langsin lakhiba hand grenade adu bomb expert ki kangpuna lakhotki aire manak nakpa mafam sing da police na thiba humbagi thabak chathagi mifa mifun yaukhide bomb lang sillamliba adu kari maram gi damak tono aiba haujik phawba khangba ngamdre aire Manipur police na paumi kaya Republic Day thauram bangthok phamda pau loba changhan khidre Jiribam da su paumi sing suna part 1 tawdabadagi warung khre Ngarang ahan ba Manipur Rifles ki parade ground da pangthokiba humdragan isoi suba Bharat ke Republic Day ki thorong gi pau coverage tawna ba ki damakta lakpa paumi kaya Begel Pass yauna Manipur Police ki kangbuna kaisampat junction da thatuna changhan khidre pau coverage ki damakta lakhiba paumi kharana first emer da pangthokiba Republic Day ki thorong gi pau loba lakpani haiduna lambi da ngaksen ba ki thabak tawriba Manipur Police person sing da sengna hairaba phawda changba yaroi haiduna changhan khide Thawong aduba paumi sing da yamna kanna ninda tawba phangdokhe police person kharana kaisampat junction da thatuna paumi sing pau loba changhan dabagi aseng basaktam adu impact tebina mayek singna uthoktuna Manipur miyam da khangan ke Republic Day ki thorom asi Manipur gi miyam punna saruk yagadaba adu police ki thawong asina aso asang kharagi damakta pangthokpa thorom la haiduna yamna kanna janing dabasu phangtokna ki haire atopa pau amadasu Farmer protest manung da irang thokpadagi police marfuga taruk sokle ngarang Delhi ki tongan ba mafam da laumi singna tractor rally chatkhiba aduda thokiba hingsa ki thokdok da police marfuga taruk soklaga lanthum kaya mang takhre aina agency ki pauna haire amorom dana US sarkar na khangan khre US sarkar na lebak adugi senior citizen singda Pakistan amade Bangladesh da chatpa amuk hanna khantaduna Afghanistan da chatana ba khangan khre Aroiba content sing asigi maroiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiri bopna mokpa thagajari channel asin adomda kanarabadi subscribe to video na subscribe to video moroinana like and share to busu kawi kunupna makpu amukhanna thagajari